ngasi phongkhiba tungan tungan ba manipuri sifong sing amasung thokiba thodo wathok sing dagi maroi bi pau sing myam na thamjagi ahan bada sanga express dagi lokhosaraga mi paina rure ngasi rpf pla gi member mapan gi sing mairong sairau sing da lebening sing khubamda myamna laikat nari ngai sairakta mafam gi manakta mai salak padi myam mi paina rure amarom dana koiladram tara phukre Sanang sen maring kungi sanabung da thamba lupa lak 1.27 longi mamal oigadaba koiladram tararom masakang da bami singna thengthang anirak thona horan khreari atopa pawmana paisinduna leiramba amot akai sing khomdokre kaksingi bazar gi akoibda paiduna leiramba amot akai amade phata haudi singi kaksing bazar business welfare association kbbwa amadi miyamna ngasi khomdoktuna kaksing municipal council gi phata haudi hondokphom da hondokkhreari Amarakai sing khomdok tun hondok paduga mari lainana KBBWA gi president Nomaitem Thanato manhai Kaksing Municipal Council na maram amata taktana Kaksing Bazar amadi Kaksing gi yumthong singdagi Amarakai sing khomdok pa lepkhibada Kaksing Kaithil gi akoibada humsai saiduna lekhi Amarakai sing asi lauthokpiyu haina ngarang Kaksing Bazar da leiba Irabot Park tu miyamna wakat mifam sathaduna khana nainakhi mifam aduna ngarang numidang phawda Lautok Pitrabadi, ngasi miyam Amarakai amade phata haudi sing ngasi Kaksing Municipal Council da thijin bahina warep lauduna DC Kaksing warep adu ayib sirul oina pisinduna khangan khibasu lekhi adumoina madi lenaba higher authority na Kaksing Municipal Council gi madi lenaba official karigumba akan be action khara lakhatkani haibigi thajaba lebidigi hayeng sairaubaga madi lenana ngasi asi KBBWA na miyam galoina Kaksing Bazar gi akoiba si sengdoktuna mafam sana langthokpagi thaba si sathabani hanisu phongdorakhena pausna makhatarakli makasa tharak poina to papomna Memar Thingen Water Festival hokre Memar gi region amasum state pumbada Thingen Water Festival sagol sunamita hokre ningthina laitenglaba fizol setuna traditional dance Troop singna Khanongpok Asia gi lebas gi mafam kyada water festival hawdokpagi thoramda sarugyakhi seisigi Memar gi water festival April 13 phaw sathagani amasum Memar gi anawasi April 13 tatai Yangon gi water festival hawdokpagi thoram Yangon City Hall mamang da leiba mayor gi pavilion pangthuki amasum Yangon region gi minister Soithena miyamda harautiamna water festival pangthoknaba amasum nungaye phaba anawba sahigidamak yepa pausal pikhi town kharada walking thingyan festival amasum sun state ki inlet lake da floating water festival gumba akhanaba thoram singsu sayesigi traditional water supply sing festival gi manungsana pangthokli sayemada pangthokpu Memar gi festival taragani thogi manungda Thingyan water festival si laibak sida miyamna ising saina duna pangthui Memar gi miyamna sei khudingi anawa sahi taramna oktuna Thingyan water festival pangthui Khanopok Asia gi atai lebak singna Thailand da Songkran amasum Cambodia da Solsanam Thame gumba pangthui water festival gi manungsana miyamna pap koknaba amasum mamang saida tawkhiba phataba thapak sigi pap koknaba amana amada ising sai hensu pausida makhatana phongdorakli Makasa tharak poina to papawna mai sakpagi thoudokta mapa masa Sire West Bengal gi Kolkata city da leiba khungup ki level mafam unit amada thokiba mai sakpagi thaudo amada mapa masa sikhibaga loinana atopa amana aruba phibam da Sokle haina police na phongdokre police official amara phongdokpagi matungina Kolkata gi Tiljana area da leiba hotel Albela manakta leiba unit adu da mai sakpagi thaudo du ngasi ayuk pung 3 minute kullom tabada thokibani mai sakpagi thaudo da mapa masa sikhibaga loinana atopa amana aruba phibam da sokhi haina phongtok laduna mahakna haiki asopadu manaknakpo hospital amada pokatkre official duna haiki fire tender marina pung kaya muksukna honaraba matungda maikhu muthaki maidu kramna horakhibano haiba khangmangamdri haina phongtok laduna mahakna haiki thaudok tugi matangda hawjuk thikatpagi thabak sathari sohaidi makasa tharak poina to perform rape case sahi kun gi phadok pikre sahi taraga manga khakta ngai dibi nupi masa ama namdun izat manganbagi dama Uttar Pradesh ki Balia district ki court amana miwema sahi kun thabak subagi phatok pikre Balia ki additional district judge Binod Kumar ngarang Raj Kumar Yadav ko miwedubu Indian Penal Code amasum protection of children from sexual offense ekimari lenawa section singi makhara mara leire haki ko na Yadav pu sahi kun thabak subagi phatok pibagi mathakta lupa lakh amagi fine stokhi
Prosecution ki matung ina yadapna nupi masa do hokibe English ngani ga taraka mapan gi August kunga mangada namdun izat mangan khibane haidi makasa tarak poina to paw mana trak na thomgaibada tare Sire tara Sokle Punjab ki Hoshiarpur district ngasi trak amana thomgaibadagi Kuralgara sahibata Baishakhi pangthok satpa miyoi tret sikhibaga loinana atopa tarana Sokle haina police na phongdokre Hoshiarpur gi Deputy Superintendent of Police Daljit Singhana phongdorakpagi matungina thaudo singasi district sigi Gara Shankar area da leba singi mafam amada thokibani magna haki driver na control ngamdabadagi truck aduna algar sahib tamna makhongna salamba singa duda thomjin maduda miyoi teret khudakta sikhi amasum atopa tarana sokhi laikhidraba singa du ayamana Uttar Pradesh ki Muzaffarnagar district gi haina phongdokladuna mahakna haki aruba phibam sokpa manga PGIMER Chhattisgarh refer to Kreamasum Atai Singaduna Gadan Shakar Civil Hospital Layangli Drug Adu Blackfield Oibidi Thoudok to Tokibo Rambay Tazari Hainasu DSP na Fungdukli Panbayabadi Baishaki Festival Gimiyenda Guru Vidakaga Mari Lenaba Mama Oidiba Kuralar Sahibata Mioika Laknari Bani Haidianasu Paus na Makatana Fungdurakli Makasa Trakpo in a top of form and Lilong the Pangtokadaba Z20 meeting is same Saba Tabak Satari, Deputy CM. Matang Sail Silong the Pangtokadori Z20 meeting the Maxim Sabaki Tabak Mapung Fana Satari Haina, Megalagi Deputy Minister in Sonangasi Fundokre, Deputy Minister Nahaki meeting a sit Z20 Levak Taraga Mangagi, Diplomat Singamasum, Special Department Officials in a Sargagani. ABNSigi Saragom Oina State Government Masigi ina Kulava Cultural Heritage Urkani Amadi Delegate Singna Shilongamasu Megaliagi Mausagi Pazabasing Yangnabagi Kudong Saba Pangangani Haina Mang Fongdokli Siolamagi Matungina Lakli April Taragatreta Pangtokadava ABNSi Haudopagi Thoramda Megaliagi Minister Konat K Sangma Isrogi Chairman Dr. Shiban Amasum Z20 Sarpa Amitabh Kant Sarugagani India Z20 Presidency Makhara Department of Space ki Indian Space Research Organization ISRO na sinduna Space Research Organizations ISRO na sinduna Space Economies Leaders Meeting ki marisuba edition asi Shillong na pangthokadaba haina so serol du phongdorakli hari Lushilakpu ina tentang na topa headlines ang kadang miyam na thamjaram gi India da COVID-19 tha nipan gi maya da khwaidigi wangbo ina anoba case lising tara hena thenakre Ngasi Pongba Sanga Express tagi lokosaraga tha nipan gi maya da khwaidigi wangbo in India da hokiba pungkun gi mari sida COVID-19 gi anoba case lising tara hena thengnaba ga loinana laibak sida hauji active case masing lising nifu ga manga gi maya yore haina Union Health Ministry na ngasi phongdorakre haidi aduga hauji koina di miyam paw si sumatang se sinjarage masum miyam pun anoba update ngai minase